Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Manipuri Lok Sabha sit animak Congress na sauna mai pakle Malem gi atay mapamsingda pangthok na bagum Manipur da ngasi World Environment Day gi thoram pangthokani amasung taranipan suba Lok Sabha mikalda BJP na majority phangbang ngamdre mikalasda BJP na seat chani nipuda Congress na seat marpudra mapanda mai pakle Manipuri Lok Sabha seat animakta Congress na sauna mai pakle. Taranipan suba Lok Sabha mikalgi inner amasung outer Manipur parliamentary seat ta India block na punna thagapa Congress ki mirep na makoi gi naknaba lamba sing degi vote masing chaune henduna mai pakkibani. Inner Manipur parliamentary constituency da Indian National Congress ki angomsa bimol akoijamna magi khwaidegi naknaba lamba BJP gi thongnawjam Basanta Kumar degi vote masing lakh ama lising mapan chanipan subna ama henduna kaki. Mikalasda Sri Bimol Akoijamna Board Masing Lag Ahum Lising Humudra Mari Subna Talatare Pangbada BJP ki Thongnawjam Basanta Kumar na Board Masing Lag Ani Lising Humpu Mari Chani Tarataru Pangki. Outer Manipur Parliamentary Sitna Indian National Congress ki Alfred Kangam Atharna Board Masing Lag Ahum Lising Marfu Mari Samapan Yangkai Mari Pangki. Mahangna magi khwaidegi nangnaba lamba Naga People's Front NPF ki K Timothy Jimiktegi board masing lising marfu manga chamri taranipan henduna kaki Naga People's Front ki Kachui Timothy Jimingna board masing lag ani lising marfu dramapan changwa kuntra taruk pangki Mikhalda mai paklaba mirep singda mari leinaba returning officer singna certificate kusin nakre ningsing bayai Manipur ki Lok Sabha seat anigi mikhal tangkak ani tokna April 18 amasung kuntarukta bot thadana kibani Malem gi atay mapamsingda pangthok na bagum Manipur su ngasi World Environment Day gi thoram pangthokani kumsi sahi hiramna land restoration desertification amasung drought resilience haibasini Mapungaba Thoram Raijagi Directorate of Environment and Climate Change na sinduna Imphal East ki Porom Patalaiba Bibag asida pangthokani Thoram du da Dhanamanjuri University ki hanagi Vice Chancellor Professor Nomaithem Ras Mohan Singh saruk yagani Thoram gi saruk ama oina Manipur Climate Action amasung Green Education Program da College singi daita haibasida khananenaba amasu pangthokani National Program on Climate Change and Human Health amasung National Health Mission Manipur na sinduna malimgi akoibagi khalngak senba numit Imphal laiba TG Higher Secondary School la jupang thokani thoramatuda Raijagi Health Services Director Osana Hanbi Devi State Mission Director Dr. Somorjit Ningombam amasung TG Higher Secondary School ki Principal Srimati Binita Elangbam saruk yagani World Environment Day Thoranga Mari Lenana Yanglei Nursery House Eco Network Hairok amasung Laksna with Nature ga punna sinduna tha amna chupna pangthokadoriba akoibagi khalngakpagi Thoranga Mari Lenana tongan mapamsingda thagadaba u chara sing ngarang yen thokre hairi tabiriba pawasi Akasbani Imphal degini Taranipan suba Lok Sabha mikhalda BJP na majority phangbang ngamdre ngarang laukthokhiba mikhalgi folda BJP na seat chani ni phuda mai pakle Congress na seat marfudra mapanda Samajwadi Party na seat kuntra tareta All India Trinamool Congress na seat kumapanda DMK na seat kunithoida Telugu Desam na seat taratarukta Janata Dal United na seat taranithoida Shiv Sena Udhab Balasaheb Thakre na seat mapanda NCP Sharad Pawar na seat nipanda amadi atay dol sing na seat humbudra mathoida mai pakki Mikhalasda Maithira Singi Manungda Kendragi Mantri Smriti Irani RK Singh Arjun Munda Rajiv Chandrasekhar Ajay Kumar Mishra Nisit Pramaning Singba Yauri BJP Luchingba Meneka Gandhi NPP Luchingbi Agatha Sangmasu Maithi Haure Mai Paklaba Singi Manungda Pradhan Mantri Narendra Modi Griha Mantri Amit Shah Ngaksel Mantri Rajnath Singh Road Transport Mantri Nitin Gadkari Ain Mantri Kiren Rijiju Congress Luchingba Rahul Gandhi Shashi Tharoor Trinamool Congress Luchingba amasung Bollywood star Shatrughan Sinha Cricketer Yusuf Pathan Singba Yauri
Amarom da India block the Yariba Rasniti do singi mipam amangasi naidili da pangtokani. AICC ki headquarter da ngarang pangtopa paugi mipam amada Congress President Malik Arjun Khargen hai Lok Sabha mikal ki policy Ganatantra amasung miyam gi mai pakpani. Manghai mikal asida kanagumba Rasniti dol amatana majority pangbang ngamdre miyam na piri barai adubu lauraduna mahang hai Congress na sinkiba Bharat Joro Nyay Yatrana miyoi layak Cameron nahongnana samnahan ki. Paugi mifamadu saruk yakiba Congress lusingba Rahul Gandhi hai handaki mikhalasi Rasniti dol amakaki natte handaki mikhalasi Sangvidhan bu kannabagi damaktane maramaduna miyam na BJP na lebak asi amugana sasan tawba pamdre haibadu utli. Maragasda Mikhal ki phol laukthokpa loikhibaga loinana Kendra Sarkar semnaba Rajniti dol singna lalong yatpa haunare Kendra ki Mantri Kiren Rijiju na hai India na Mikhal asida seat chani marphudrani thoida mai pakle aduga India Alliance na seat chani kuntra humdoi da mai pakli India block na Telugu Desam amasung Janata Dal United gi lusingba sing unanaba thauran tawri Pradhan Mantri amasung BJP lusingba Narendra Modi na hairi Kendra ahumlak subo oina NDA na sarkar semba haibasi soidre Naidri da laiba BJP headquarters da dolgi karmi sing da wangang mada Siri Modi hai laiba asigi miyam na Mikhal da BJP amasung NDA da mapung phana thajaba thambiki Manghai handaki mai pakpa si Bharat Sangvidhan amasung sabka saath sabka vikas haiba mantra da miyamna thajabibadagi mai pakpani Lok Sabha Mikhal lisingani kunmani mai pakna pangthokpada Siri Modi na Election Commission amasung masida saruk yariba mipam kudimakpu thagatpa phongdokki Thauram maduda wangangbada dolgi President JP Nadda hai National Democratic Alliance NDA semkraba matung Bharati Rajniti gi itihasta ahanba oina chungsinaba sarkar thangna tam ahum leiba haibasi handaki asina ahanbani Birodhi dol singna aranba prasar thabak tawi haraduna maral sibaga loinana mifam aduda Kendra gi Mantri Singh amadi lusingba sing kyana wangangki USA amasung West Indies na yumbu oiduna hojik chathariba ICC 2020 Men's Cricket World Cup ki match amada ngasi Nassau County International Cricket Stadium da Bharat ka Ireland ga sanargani ngarang Grand Prix Cricket Stadium da last sanakiba match amada Netherlands na Nepal wicket tarukta thoiki England amasung Scotland gi match nong chubana maram oiduna match e thoki ngasi phongba pause singi maroi pausing gi dama hojik Waikhom Chitradhani lere Chitradhani Thagachari Rajesh Lok Sabha Mikhalda Inner amasung Outer Manipur Lok Sabha Sita Congress Mirep Singna Chawna Mai Pakiba NDA na seat Chani Marifutara Nithoi Phangduna absolute majority oire Pradhan Mantri Narendra Modi na ahum suba term gi sarkar semna thorang tauri haiba pausing asina ngasi phongba pauche pumna makta maroiba pawoina chawna phongnari Tamenglong da phongba pauche ganfyu melda India block ki mifama mapangthoklagani amadi TDP JDU da sarkar semina na bahaina bagi damak wafam khanaragani haiba Congress luchingba Rahul Gandhi gi wafam ani shube headline tauri Tamenglong Times da BJP na maithi riba si Manipur gi hingsa bulum na lawdabagi ni haiba MPCC gi President Megha Chandra gi wafam ani shube headline tauri Mikhal da BJP maithi kibadagi BJP manung da ungkhanaba lakle Mukhyamantri Sindrabadi dal machet taraba yai haiba Pauna Hills Hornbill Express ki anishuba headline tauri Miyam gi Wayal haibasina Sangai Express Manipuri gi editorial oiri World Environment Day haibasina Poknofam gi editorial oiri Miyam gi Wayal The Verdict haibasina People's Chronicle gi editorial oiri Huyalan Pau gi editorial da Relief amasung rehabilitation tinthaganu yongi talyen su tawganu haibasina oiri Mikhal di loikre fibam lugadauri cookie singi issue lairoi dauri haibasina Manipur News ki editorial oiri World Environment Day laibak laihau mangsilakpadagi kanba chumi haibasina sana laibak ki editorial oiri Naharol gi thaudangi editorial da sit ani laiba Manipur da BJP na chawna maithirakpa haibasina fongli Kumujamba Mete Lekaibu Paite Singh na Kaitel Onthok na Honarakpa haibasina Ichel Express ki editorial oiri Imphal Free Press ki editorial dana Miyam gi Wayal amasung Miyam gi Rai haina fongli Deforestation haibasina Manipur Mel gi editorial oiri Sarkar pairiba dal gi mire maithire Miyam gi Wayal haibasina Sangai Express English ki editorial oiri Rajesh Thagachari Chitradhani Aroibada Maroiba Pau
Manipuri Lok Sabha sit animak Congress na sauna mai pakle malem gi atai mapam singda pangthok na bagum Manipur da sung asi World Environment Day gi thoram pangthokani amasung taranipan suba Lok Sabha mikhal da BJP na majority phangba ngamdre mikhal da BJP na sit chani ni phuda Congress na sit marfudra mapanda mai pakle Paulo Jare